Lakhipuronline puthokchaba megi tang tarani thoi yumsa kaisha numit ki Khomjinba Pao tabirasi ahanbada maroiba pau anauba sarkar ki ahanba cabinet mifamda maroiba wafam kayamarom khanakhre nupi oibigi izet manghan kiba miyoi ahum adu sibagi chairak pigadabani haina amsuna dabi tawri COVID-19 ki chana pathap thukaibagi hailakandi municipality na metro bazar matam kaktana thingjankhre Mizoram amasung Nagaland chayol amagi mapung phaba lockdown lokthokre nauna promotion pikraba Assam Higher Secondary second year gi online gi class me gi tang 15 dagi hauragani Manipur gi sagnai raba aiba keso sing irengbana laikidabada Manipuri Sahitya Parishad Meghalaya na awaba phongdorakle amasung Assam dangarang nauna miyoi lising taruka chani ge yangkhai nipan COVID positive oiba thengnare ngarang miyoi marphu manga sikibaga loinana sikibagi apunba masing lising amaga chanipan kunthra nipan sukre haujik mapung oiba pau tabirasi Assam da nauna semkiba Himanta Biswa Sarma sarkar gi ngarang janata bhavan da pangthokiba ahanba cabinet mifam da khanakiba maroiba wafam singi manungda cabinet mifam yumsa kaisha numit kudingi chayol gi oina pangthoklagani lockdown gi matang da oiba oidaba gi wafam tangtangba phireba mangasi ayuk pung 13 da lawragani microfinance ki loan gi senpham kokpiba amasung sarkar asina miyoi lakh amada nauna thabak piragani hairi covid laichet asigi phibam yengsinanaba mantri amamamna jila ani tawduna daita puragani nupi oibigi izat wangan kiba miyoi ahum adu sibagi cherak pigadabani haina amsuna phongdorakre silchar NIT ki manakta laiba modutila khungi mitei nupi amabu nupi oibigi izat mangan kibagi thawong amsuna akan mamong da condemn tawrakle private nursing home amada masagi duty tawruraba matungda mayumda halakpagi tanja yengduna Kanhailal Gwala Mahesh Gwala amadi Sanat Kumar Gwala koba miyoi ahum asina namhaduna nupi oibigi ikai khomnaba manghan kibani hairi thodok asida chenariba miyoi ahum hojik police ki custody de lairi thodok asigi matangda amsugi mihut kangbu amana ngarang lebak pokpunumita Kasar gi DC Kittijoli amadi SPBL Minagi mafamda memorandum amamam pisinki rapis ahum asi hiram amatada thadokkiba yaroi logi matung ina sibagi cherak pigadabani capital punishment pigadabani haina amsugi general secretary Kabrabam Bikramjitna paumisingda phongdokhi loinana athuba matamda achumba wail chathadrapadi amsuna miyam amadi loop kaya ga loinana makhal makha kaya gi khongjang sing changsilagani haina phongdorakli silchar NIT gi manak napada leiba madutila koba khungang amagi maitai chanura ama lamdam adugi manakpada leiba miyoi ahumna nupi oibigi hikai khunba jet mangan khibagi thongdok adu amsu maya lusangna akana mongda kandem tawi loina ajuguma thawong asi amsuna yam nakchina lowi police tagi phongba pawgi matungina hoji phawgi oina miyoi ahum thawdok asida chenema miyoi ahum rapis ahum adu police custody de leide haina paw phangi aduga ngasi thawdok asiga mai lenena amsu maya lusangna DC amadi SP da thawdok asigi matang da memorandum khusinaki memorandum asida yawi basidi akogi thawdok adu chenaki rapis ahum ado condition amata thadok yaroi natraga bail amata piba yaroi masida yawi ba rapis ahum mak sibagi cherak pigidabani asini karigumba masigi ona tenabagi mayokta rapis sing adubu thadokhiba natraga cherak pideba targadi Assam na kundariba Manipuri sing loinana amsu yauna tonga tonga mulup singna thawdok asigi matang da akan bi ihok jangsilakani loinana justice asi phangju fawwa amsuna makhal makha kya gi khong jangsilakani haina Modutila da thokiba thodok adugi matang da thamoi sokna penaba phongdorok pagaloinana Kasar District Trinamool Congress ki General Secretary Dr. Maimum Santi Kumar na Kasar gi DC amasung SP gi pungning chingsilakli lamdam asigi koigi iche ama Romita Kobi amabu mayam changduna mikhoi ahumna namja namthek tawduna nupi oibigi ijat pu manghan bigi base yamna nungai taba aikogi thamoi da yamna sokpa thodok ama oire adubu numi humni sura fawbada ngasi makhoi na haijarubada FIR gi copy fawba pibi raktaba police ki report fawba mayek singna makhoi da khanghandaba sina makhoi da chingna ba ama pokle makhoi na khalle kari maram gi no aikoi bu asuk thawoi bidaba aikoi gi ithakta mayam na khangabani miyoi ahum changduna nupi masa asigi ijat manghan gre haibase khangduna maikoi na phaduna ju pukhrabani lokapta leiraba sibauda kari maram gi phari bano case ase mangda chasanna bagi damakta makhoi da magi mathakta rape tawriba asigi police ki report amadi doctor ki report ase mayek sengna makhoi uthokti ba sinadi
चिंगनरे हाइरिबा रेप तौगिबगी रिपोर्ट असे डॉक्टर बु मखोइना सिजिनरगा सेरानब मोंग इचम चंबा करिसु तौदे हाइबा इचम चंबा रिपोर्ट अमा पिरगदी मखोइना सागलुरिबा मखोइना खंजरुरिबा पोषक असे मखोइना पिनिंगिबा अखोइ शास्ति अदो पिबददना इचम चंबा मिचम अमदा करिसु तैतबा केस अमा ओंथोकिद्रा हाइबा चिंगनबदगी मयाम असे नुंगनांगबनी अदुना इमा इंदोन चिंगना ngasi खल्ली लैपाक मियामना मणिपुरी जाति मणिपुरी खुदिंगना करिगुंबा मखोइबु मतेंग पांगबिरगदी ngasi डिस्ट्रिक्ट एडमिनिस्ट्रेशन द खंगदे एसपी द खंगदे प्रेशर पिरगा मखोइना सेरानब लंबीद पुगदब केस असे मयक मयक चुंगना पुम्मगा पुरगा मरा लेरब मियोय अहुम अदो फासीगी दंदी पीगनी हाइबसे मखोइ थाजबनी उसित्रिबा मखोइबु शास्ति पीनबक्ता फासी ऑर्डर पीनबक्ता मक्ता अखोइ अपुनबा खलाव मुक्ता लाउरसी अपुनबा खलाव मुक्ता उच्ची हाइदुना मयामदा हाइजरी असिसना अखोइ मैते म्याम पुल्लगा अखोइ अमुक्तंग आइदि मोय अहुम से आइदि चैराक से पीना फारसी ऑर्डर से तहोनबगी अमतंग आइदि मैते म्याम मफम मफम दा तारिबा मैते म्याम पुनमक्ता अइना ngasi इखुट लोलगा हाइजरी लेबाक असिना पीबा कोविड-19 की प्रोटोकॉल की गाइडलाइन तुगाइबगी मतंगदा हाइलाकांदी म्युनिसिपैलिटी ना मफम अदुगी मेट्रो बाजार मतम कक्तना थिंजिनख्रे हाइलाकांदी जिला दा नोंगमा नोंगमागी कोरोना की लाइचर असिना नाबगी मसिंग असुम असुम हेनगलकपगा लोइनाना जिला लेंगाकना चयोल की कैथेल चिंबसिंग थिंगबगी अकनबा वाफम कया लाउथोकपगी चैरक असिदा हाइलाकांदी मेट्रो बाजार ना कोविड-19 की चना पथाप असिबु इंदुना चतबगी मरालदा मतम कक्तना मेट्रो बाजार असी थिंजिनबनी हाइरी मिजोराम दा नहान निंगथौकाबा नुमितगी चयोल अमगी ओइबा राज्य सिनबा थुंगना मपुंग फाबा लॉकडाउन लाउथोखरे लॉकडाउन असी मेगी तांग 13 फावबा चथगनी मसिना मरम ओइरदुना राज्य असिदा मी चथोक चसिन तौबा अमसुंग थबक थौरम सिंग लेपख्रे नागालैंड सु लाग्लिबा मेगी तांग 13 दगी हौरगा चयोल अमगी ओइबा मपुंग फाबा लॉकडाउन लाउथोलगनी कोविड-19 की फिबा मसिगी मतुंगिना लाग्लिबा मेगी तांग 13 की नुमिदांग वाइरम पुंग 6 दगी हौरगा मेगी तांग 12 फावबा मपुंग फाबा लॉकडाउन ओइरगनी हाइरी नौना प्रमोशन पीख्रबा असम की हायर सेकेंडरी सेकेंड ईयर महिरोई सिंगी ऑनलाइन क्लास मेगी तांग 15 दगी हौरगनी असम दा होजिक ओइरगलिबा कोविड-19 की फिबम असिना मरम ओइरदना हायर सेकेंडरी फर्स्ट ईयर महिरोई सिंगबो सेकेंड ईयर दा प्रमोट तौख्रबगी मतुंगदा असम हायर सेकेंडरी एजुकेशन काउंसिल ना ngarang megi tang 13 da thokiba notification amagi matungina second year da promote taukraba mairoi singi damak lakliba megi tang 15 dagi online da class chathaba horagani hairi manipur gi saknai raba aiba amadi AIR imphal na sakangraba lyricist keso sing ireng ban laikidabada Manipuri Sahitya Parishad Meghalaya na thamoi sokna awaba phangdorakli luba sina ngarang online gi kuthang da pangthokiba thoramda minute ani to minute leptuna awaba phangdokhi aiba sina masangam da ngamdana silongda annual conference awba laklambagi mofam Manipuri Sahitya Parishad Meghalaya ki secretary Dr. K Chirom na thadorokpa cherola sida palli Sri Keso Irengba masana iba lairik manga phongkre mahak tongan ba sahitya gi lupsingi active member oirami Ima Kholgi founder general secretary ni Krista Kumja lisingani ga 18 da Dr. Saro Nalibi Parat Literary Award amadi ate mana kaya supangkre Panbayai Sri Keso Singh Irengba masagi anaba manamara moiraduna haukiba megi tang 10 da laikidabani Assam dangarang COVID laichara sina laikan naramba mioi lising mariga chamriga subna mapan phaduna hospital thadokre Farak bagi chang chada marfu taruk dasamik suino taruk oiri Assam dangarang nauna mioi lising taruk kachani ga yang khaini pan ni masada COVID positive oiki haina haksel loisang dagi thokpa COVID-19 ki media bulletin da phongdoragli Positive oikiba sing adugi manungda Kamrup Metro dagi mioi lising amaga chamga ga marfu manga Karinga zila dagi mioi marfu 13 Hailakandi jila dagi mioi chamaga subna ama aduga Kasar jila dagi mioi chani ga marfu manga yauri Rajya sida laichara sina positive oibagi apun bamasing lakh ahum lising mari chamri ga kunmapan sukre Layang chathatuna lairiba active case ki masingna lising kuntramapan chani ga humfu mari ni Assam dangarang COVID laichara sina nauna mioi marfu manga sikhiba ga loinana apun ba sikhiba ki masing lising amaga chanipan kuntranipan sukre Manipur da haukiba pung kunmari da
नौना मियोई चौंगा गा मरफु तरानिथोई गी मसादा कोविड-19 पॉजिटिव ओइबा थेंगनख्रे अपुनबा पॉजिटिव ओइकिबगी मसिंग लिसिंग कुंथ्रा तरुक चहुंगा हुंपुतरा ओइरी मियोई चामा गा मरफु तरा मंगा फादुना युमदा हनखिबगा लोइनाना फरकपगी चांग चादा मरफु मरी दशमिक मापन शून्य ओइरी लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग मरी चमापन गा मरफु माथोइनी मणिपुर दंगरांग लाइचर असिन मियोई कुन सिखिबगा लोइनाना लाइचर असिन सिखिबगी अपुनबा मसिंग चौंगा गा सुपना मापन सुख्रे भारत की हक्सेल अमसुंग याइफा युमाल लोइसंगी पाव मतुंगी नंगरांग हौकिबा पुंग कुनमरीदा लैबाक असिगी तोंगान तोंगानबा लायेंग संगसिंगदा लाइचर असिन लायेंग चथदुना लेरिबा एक्टिव केस की मसिंग चादा 33.13 हेंगलगले लाइचर असिदगी फदुना हनखेबगी चांगना चादा 39.85 ओइरी हौकिबा पुंग कुनमरीदा लाइना असिन लैबाक असिदा सिखिबा मिगी मसिंग 3,493 ओइखि अरोइबदा मरोइबा पाव अमुखन्ना अनौबा सरकार की अहानबा कैबिनेट मिफमदा मरोइबा वाफम कयामरोम खनखरे नुपी ओइबिगी इज्जत मांगहनखिबा मियोई अहुम अदु सिबगी चैराक पीगदबनी हाइना आमसुना दाबी तौरी कोविड-19 की चना पथाप थुकाइबगी हैलाकांदी म्युनिसिपलिटीना मेट्रो बाजार मतम कक्तना थिंजनख्रे मिजोराम अमसुंग नागालैंड चयोल अमगी मपुंग फाबा लॉकडाउन लौथोखरे नौना प्रमोशन पीख्रबा असम हायर सेकेंडरी सेकेंड ईयर की ऑनलाइन की क्लास मे की तांग 15 हौरगनी मणिपुर की सकनाइरबा अइबा केसो सिंह इरेंगबना लैखिदबदा मणिपुरी साहित्य परिषद मेघालयना अवाबा फोंदोरकले अमसुंग आसाम दंगरांग नौना मियोई 3,959 कोविड पॉजिटिव ओइबा थेंगनरे ngarang mioi marphu manga sikibaga loinana sikibagi apunba masing 1,959 sukre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare